Jiribam District ki Lengang Pokpi Police Outpost leiba Commando Unit ta duty tawduna leiba Commando personnel Yairipok Bamon Laikai degi Loitam Aruntana mahaki berek manungda Bengi Mamang Laikai degi Oinam Gandhi kauba mioi amabu ngarang numidang nongmaina kaptuna hatkibagi mayokta JAC semkibaga loinana JAC na taliba demand sing fangdriba fauba asiba hakchang lauroi dauri ngasi Oinam Gandhi ki Laikai da Miyamgi mifam pangthoktuna JAC against the brutal killing of Oinam Gandhi Singh kauba JAC ama semkibaga loinana DC Thaubalgi khuthangda Chief Minister Nongthombam Birenda memorandum amasu pisinkre memorandum asida yauriba JAC na taliba demand singdi Oinam Gandhi Singh hatpada chenariba police personnel adu khudaktagi thabak lokthokpa amadi matik chaba investigation amasung charge sheet athuba matamda thagatuna dandi piba Laikhidrabagi imungda masaga chanaba sarkar gi thabak ama hapa amadi Laikhidrabagi imungda mateng oinaba sarkarna lupa lakun pigadabani haibasing yauri DC Thawal Hanthem Subhasta memorandum pisiluraba matung JAC gi convener Kaisam Hemanta na phongdokhibada Oinam Gandhi na Jiribam chatkibada Lengang Pokpi Police Outpost ta leiba mayambagi manakta changlubada mahakbu commander personnel Loitam Aruntana hatokpikhibani hairaduna asigumba thokdok asi matungda amuk hanna thoktanaba laingakna akanba action lokhatpiyo haiki tang tara nipan gi pung nipan khare halakpa numidang gi pung nipan khare halakpada koi siri Oinam Gandhi pokpam Oinam Mohan Singha gi macha nupa ama jiri da chakkibadagi mayambagi puragi manakta changsanba Lengang Pokpi outpost ta sangubada maduda leba personnel na police personnel na hariba Gandhi asi ngarang pung nipan khare halakpa saida hatokpi gi no maina kaptuna asigumba Manipur gi lurba tanja sida hojik thokleba irang mayam sida police na miyam mungakpi senbigadaba aikhoi gi damakta lobigadaba sina miyam da onsanduna halibasi asigumba je matungda amu hana thokdana na ba baliba sarkar asina masigi chap chapa matik chaba action lobigadabani je sina tanjari ba demand mayam je sarkar na thabak da onthok bigadabani madu onthok tri bawa aikhoi asi baksang lokjakhiroi Manipur gi security na asigumba tanja sida aikhoi prajada onsal laga hatpiri base government masi matik chaba action lobigadabani aikhoi asigumba matungda amu hana Manipur gi bafam khudimak da thokdana ba hatak ki asina aroiba oina ba jam kan ba action khoi gil paliba Honorable Chief Minister N. Biren Singhada aikhoi masi thabak ta onthok bigadabani aduga aikhoi DC jadu sangchanduna khoi memorandum pichen jarame hausimak aikhoi Chief Minister Shri Biren da aikhoi memorandum pichen nabagi damda chatna nabagi damda sem sa